Impact TV News na adom butaram na uksari. Manipur Leingakloising amasung tam animakta rule of law mapung phana chanhan bangam dabgum tawribasi yam lali ta seng haibata chingi lamdadi lebak asi aina si channa dabag chap mane haibi yai asumna matang pin lakpadi hojikti Manipur gi tongan tongan mati kharda occupied territory gi chap mana bagi film de leire masi khudam haiba bo hojik Manipur tholi bakang ani irang asida mathakta panjar hi district khara singa si Leingakloising gi mami amata ta dabag mane Leibak asigi lo khongpan kaudun sana bugum ain kaiba thabak torok pad leingak nga ain yoiba thabak amat lakhot pangam daba leibagum toriba sisu afa khongtang natte hojik Manipur da thokliba kanglup ani gi lal sigi matang da su leingak asigi chief minister dagi horaga atei cabinet minister sing amadi MLA sing phawba kangpokpi churasampur amadi tenglokpa district tai khoi myang mihuni haiduna chacha bungam jedi masibu leingak ya choba soiba mani Leingakloising haibadudi Manipur pumba amatoni mi eng ni yengduna leigedabani churasampur da su changduna lan khangbadabani apunba Manipur saktam kaihan biyaroi aikhoi amatani haibidu aikhoi Leingakloising thauna phana utkadabani adubu tofam tokpa thabak sing achi aikhoi Leingakloising tobungamde masigi mahina churasampur kangpopi amni tenglokpal haibi district sing achida occupied territory gi chap mana bagum tawri haibi yai ओरिबा फिल्म मसी अफाबा नते ऑक्युपाइड टेरिटोरी की फिल्म लेखरबदी मणिपुर सि मचेता हाइबदु ओइगनी हाइबसी आइखोइ लेंगाक्लोइसिन खंगना खंगना लेंगाक लेरि हाइबा ससल लेरि हाइबा अमदि लेबाक असि चिंग अमसु तम अनिमक्ता रूल ऑफ लॉ मपुंग फान सनन ngami हाइबदु थबंग ताकप चुंगनी Channel asibo subscribe like share amadi comment tawbiduna support tawbiyo haizari Impact TV na adom bo thagachari